ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯊꯕꯛꯇꯒꯤ ꯗꯤꯁꯃꯤꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯗ ꯃꯤꯌꯥꯝꯅ ꯁꯒꯣꯜꯕꯟ ꯇꯦꯔꯥ ꯈꯨꯔꯥꯏꯖꯝ ꯂꯩꯀꯥꯏ ꯋꯥꯡꯊꯣꯏꯕꯤ ꯂꯩꯔꯛ ꯃꯆꯤꯟꯗ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯈ꯭ꯔꯦ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯑꯄꯁꯄꯥ ꯂꯧꯊꯣꯛꯎ ꯈꯨꯜ ꯉꯥꯛꯄ ꯐꯥꯕ ꯌꯥꯔꯣꯏ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯎ ꯍꯥꯏꯕ ꯋꯥꯍꯩꯁꯤꯡ ꯊꯥꯕ ꯄ꯭ꯂꯦꯀꯥꯔꯗ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯆꯠꯊꯈꯤꯕ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯅꯣꯡꯊꯣꯝꯕꯝ ꯔꯥꯅꯤ ꯀꯧꯕꯤ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯅ ꯍꯥꯏ ꯆꯍꯤ ꯑꯅꯤ ꯐꯥꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟ ꯑꯁꯤꯗ ꯈꯨꯜ ꯉꯥꯛꯄꯁꯤꯡꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯄꯅꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯊꯦꯡꯅꯔꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯑꯁꯤꯕꯨ ꯐꯥꯖꯤꯟꯕ ꯑꯃꯗꯤ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯐꯥꯖꯤꯟꯈꯤꯕ ꯈꯨꯜ ꯉꯥꯛꯄꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯑꯊꯨꯕꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯑꯗꯨꯒ ꯈꯨꯜ ꯉꯥꯛꯄ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯄꯨꯂꯤꯁ ꯄꯔꯁꯅꯦꯜꯁꯤꯡ ꯊꯕꯛꯇꯒꯤ ꯗꯤꯁꯃꯤꯁ ꯇꯧꯒꯗꯕꯅꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯛꯂꯕꯗꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯑꯆꯧꯕ ꯏꯍꯧ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯈꯤ India government the rule of law je chanadre Indian constitution gi law su ngatre aduna maram oiraga akhoi gi maitai haiba jati sida moina asuk yamna one sided oina honabe na ubiribasi kari maram gino akhoi di chingda su tamda su chak manaba rule of law chapa pami anoba governor ma lakosida akhoi na khali ma yam experience layaba governor amani aduna mana akhoi gi parja gi damakta yai phanaba Manipur Tamil Simi Panamaki Yakanabagi Damakta Taurakani Habachi, Akogi Tazabani, Aduna Matung Tarapada, Akogi Kunapa, Nasi Kunapanasi Tola is a Tolam the Taragadi, Akoi Mate Pazala, Vision there, Loy Siraman, Nahana, is the Portsness Napidre, Indian Portsness Napidre, Akoi Imai Ben Mana Pai Kunapa Karasina Taugaranga, Sigi Iram Damase, Kanjaribani, Masigi Makata Abada, Governor Anobamala Abanina, Governor Anobasina, Kano Napiro. One sided or Virano, Nakan Animaki, Panaba, Tandu Laitana, Hanaguna Lainaba,